Hana chaying loy kraba party sing paratam bimatam oire haina RPI Athawalegi Manipur State Committee ki President Maheso Thongnawjum na phongdokre. Wafam ase Maipa Complex ta pangthokpa RPI Athawalegi nupi singi wing ama oiriba ima chamaga nipan ge kaisamthong AC ki mihut sing taram no okpagi thoramda chief guest ki warol piraduna Maheso Thongnawjum na phongdokhibani. Ima chamaga nipan gi lamjingbi President oina ima Asem Jibalata da khusinakibaga loinana Kaisamthong AC gi oina punna polling nifugi ima chamaga nipan gi thau pugadaba ima chahumrom taram okay. Thauramadu da Maheso Thongnawjum na makhata na hai Manipur na kumjali sing amaga chamapan nifuga mapanda India la tinkraba matungdagi hauraga hauzik fawada palamba party sing maru oina Congress BJP party na mamang da tauramba thabak thoram sing ngasigi miyam na munna khangnaraba ngaktani Manipur da hauzik thokliba irang asisu haujiki isuna natte hanadagi suodina laklaba kaya adu ngasi fawa semdoktana lakpadagi haujiki irang asi thokpani asumna tauroidaba thabak sing tauraga ngasigi Manipur gi fibam ase tahalamliba party khudingmak miyamna para ama tambiba matam oire haiki political party rajniti ki don any don haibase isa na regional ohen ba haibasidi akhoi regional issue da nainaba state ki maram da nainaba state ki maram da phanaba tawba adugi party du na main party state tu da pibase state ki issue da mangjil tharaga high command leitabida changjang gi matam da kanana no khoi da yet pangam dori base tested mayam se test tawraba mayam se akhoi na para ama tami mathau tae 1949 da Manipur se Bharat ta merge tawgre tawkhra matung da mathang malai ali ko bhai Congress pare mathang hoi marak ta budi political party amani parami then mathang machung lai huji BJP pari ai party da hunbagi di wali na chade tawrami ba mayam sidi pura mess up ne huji tawrami se nacha na sigi line sida sum lairu bani na chahi ani makhai ahungi irang sida nacha na sum yaw bani na larik mayam ma igon da pibirak pa Mahesh atopa di pining de ai kanam tay ng RPI su yawning banate nadraga ay political party amta yawning de ado nang yabagi tamang tay nang wada aruba documents mayam si pige na ay wala ayam aloy PBDM ay won PI pai nung dang kutingi pai tawrami ba mayam asoy ba mayam se as ay haibadi hojik nari se laina se hojik soy ba gidang na ba nate ba mamang hakta tagi sum sorak pa mamang adu sorak pa hojik sum soy ba ani se soy mi na bagi ne ko ji waris majority parties na BJP or Congress or ako usitri Manipur usitri se kari gino khamrama Congress ta majority ohengra sit humpu sida sit ayama Congress ohengra matamam da hoji mo BJP su majority sit oiri adu kanano usitoi se BJP Congress ora muthachi haibanati Manipur dagi moi marakta su mioi da representative ta apaba mi dum yarong mani kharadi akoina haijabadi kaino bargaining power da makoi da full power pi dabida makoi na dictatorship ki type ta tawri base si taholoige haragadi akoi gi oiba regional issue da focus tawba ngamba party khar thorap mathau taeba si ga tawraga moi any amani kazaraksanu natra ka da boisanu karaksanu amani karaksanu si ga tawra seminagi bitaragadi makoi na mathak thanga wangang mangam moi